ꯃꯌꯥꯝ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯨ ꯂꯩꯀꯣ ꯑꯩ ꯍꯥꯏꯗꯣꯛꯇꯕꯅꯦ ꯏꯀꯥꯏꯖꯗꯅ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯂꯥꯏꯚ ꯊꯥꯔꯒ ꯌꯦꯡꯒꯦꯅ ꯇꯧꯕꯅꯦ ꯂꯥꯏꯐ ꯏꯁꯇ꯭ꯔꯤꯝꯗ ꯌꯥꯎꯔꯒ ꯐꯤ ꯁꯥꯃꯤꯟꯅꯔꯁꯨ ꯌꯥꯏ ꯈꯪꯗꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯗꯤ ꯗ꯭ꯔꯣꯋꯤꯡ ꯌꯦꯛꯄ ꯃꯤ ꯃꯁꯦꯟꯁꯦ ꯃꯣꯏ ꯂꯥꯏꯐ ꯏꯁꯇ꯭ꯔꯤꯝ ꯀꯣꯜ ꯑꯃꯈꯛꯇꯪꯗꯤ ꯌꯥꯎꯃꯤꯟꯅꯔꯦꯗꯅ ꯑꯗꯨꯒ ꯗ꯭ꯔꯣꯋꯤꯡ ꯌꯦꯛꯃꯤꯟꯅꯗꯣꯏꯕ ꯑꯣ ꯑꯗ ꯑꯃꯗ ꯌꯦꯛꯇ꯭ꯔꯁꯨ ꯅꯪ ꯇꯩꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧ ꯈꯣꯠꯂꯨ ꯀꯩꯀꯥ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯈꯣꯠꯇꯅ ꯇꯧꯃꯤꯟꯅꯕ ꯀꯩꯀꯥ ꯌꯥꯎꯕꯅꯦ ꯌꯥꯝ ꯑꯗꯨ ꯀꯥꯟꯅꯕ ꯌꯥꯔꯝꯗꯧ ꯄꯣꯠꯅꯤꯗ ꯃꯥꯜꯂꯦ ꯐꯦꯁꯕꯨꯛꯀꯤꯁꯤꯗ ꯑꯥ ꯈꯪꯗꯦꯗ ꯐꯖꯅ ꯄꯥꯏꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯍꯩꯇꯕꯒꯤ ꯀꯥꯟꯅꯕ ꯂꯧꯕ ꯍꯩꯇꯕꯩ ꯋꯥꯅꯤ ꯑꯦ ꯁꯤꯗꯤ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯀꯅꯤꯌꯦ ꯁꯤ ꯏꯁꯩꯁꯤꯗꯤ ꯃꯨꯊꯠꯂꯣ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯀꯅꯤꯌꯦ ꯍꯥꯏꯁꯤꯅꯤ ꯀꯔꯤ ꯏꯁꯩ ꯇꯥꯕ ꯌꯥꯕ ꯂꯩ ꯀꯣꯄꯤꯔꯥꯏꯠ ꯂꯩꯇꯕ ꯑꯔꯤ ꯑꯔꯤꯕ ꯏꯁꯩꯗꯤ ꯄꯥꯛ ꯀꯣꯄꯤꯔꯥꯏꯠ ꯂꯩꯒꯟꯗꯕꯅꯦ ꯂꯩꯇꯕ꯭ꯔꯥ ꯊꯣꯛꯂꯛꯑꯦ ꯑꯥ ꯁꯣꯝꯒꯤꯁꯦ ꯊꯝꯗ ꯌꯥꯗ꯭ꯔꯦ ꯀꯩꯅꯣ ꯑꯣ ꯃꯤ ꯌꯦꯡꯉꯤ ꯍꯥꯏꯕꯅꯦ ꯑꯣ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯕ꯭ꯔꯥ ꯖꯣꯏꯟ ꯇꯧꯒꯦ ꯍꯥꯏꯕ ꯅꯠꯇꯕ꯭ꯔꯥ ꯅꯠꯇꯦ ꯑꯣ ꯑꯩꯈꯣꯏꯅ ꯍꯥꯞꯆꯤꯟ ꯌꯥꯏꯌꯦ ꯑꯣ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯆꯦꯠꯇꯒ ꯃꯤꯅ ꯑꯩꯈꯣꯏ ꯌꯥꯎꯖꯒꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯗꯨꯗꯤ ꯑꯁꯤ ꯅꯝꯃ ꯑꯩꯈꯣꯏ ꯑꯔꯤꯕ ꯍꯥꯞꯇꯣꯏꯅꯦ ꯏꯁꯩꯁꯦ ꯊꯥꯔꯒ ꯌꯦꯡꯒꯦꯀꯣ ꯌꯦꯡꯉꯣ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯁꯤ ꯍꯩꯆ ꯕꯤꯁ꯭ꯋꯖꯤꯠ ꯁꯤꯡ ꯃꯥ ꯍꯥꯞꯆꯤꯟ ꯌꯥꯏꯌꯦ ꯕ꯭ꯔꯤꯡ ꯗꯦꯝ ꯑꯣꯟ ꯀꯦꯃꯦꯔꯥ ꯍꯥꯏꯁꯦ ꯄ꯭ꯔꯦꯝꯂꯇꯥ ꯑꯁꯤ ꯍꯥꯏꯕ ꯃꯥꯏꯔꯦꯟꯕꯝ ꯀꯣ ꯁꯤ ꯀꯔꯥꯏ ꯑꯁꯦꯝ ꯌꯥꯝ ꯅꯣꯛꯅꯤꯡꯈ꯭ꯔꯖꯥꯠꯅꯤꯗ ꯑꯩꯅ ꯇꯥꯔꯤ ꯏꯁꯩꯁꯦ ꯑꯃꯨꯛꯇ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕꯗꯨ ꯊꯥꯏꯅꯒꯤ ꯄꯤꯔꯥꯡꯒꯤ ꯃꯔꯨꯞ ꯀꯥꯟꯅ ꯇꯧꯕ ꯂꯛꯁꯃꯤꯅ ꯁꯛꯄ ꯃꯇꯝ ꯑꯃꯒꯤ ꯅꯨꯡꯁꯤꯕ ꯀꯥꯏꯅꯔꯝꯗꯥꯏ ꯅꯨꯡꯁꯤꯕ ꯑꯦꯚꯔꯒ꯭ꯔꯤꯟ ꯁꯣꯡꯁ ꯑꯣꯐ ꯑꯔꯥꯝ ꯐꯤꯁꯤ ꯃꯇꯥꯡ ꯋꯥ ꯈꯤꯇꯪ ꯍꯥꯏꯁꯤꯗꯅ ꯐꯤꯁꯦ ꯑꯥ ꯋꯥꯟ ꯄ꯭ꯂꯥꯏꯗ ꯐꯩꯕꯥꯛ ꯃꯨꯛꯀꯥ ꯐꯦꯟꯕꯅꯦ ꯑꯥ ꯐꯩꯕꯥꯛ ꯃꯨꯛꯀꯥ ꯗꯨꯀꯥꯟꯒꯤ ꯃꯦꯆꯤꯟꯅ ꯆꯤꯡꯕ ꯃꯨꯀꯥꯗꯨ ꯅꯠꯇꯦ ꯈꯨꯠꯅ ꯆꯤꯡꯕ ꯃꯨꯀꯥꯅꯦ ꯏꯁꯩ ꯃꯔꯛꯁꯦ ꯋꯥ ꯉꯥꯡꯕꯗꯨ ꯇꯥꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯑꯕꯨꯡ ꯌꯨꯁ ꯁꯦꯠ ꯍꯥꯏ ꯌꯨꯇꯨꯕꯇ ꯀꯅꯥꯅꯣ ꯆꯦꯠ ꯇꯧꯔꯛꯑꯦ ꯍꯦꯜꯂꯣ ꯅꯠꯇꯦ ꯑꯕꯨꯡ ꯍꯥꯏꯕ ꯅꯠꯇꯦ ꯑꯕꯥꯡ ꯌꯨꯁ ꯍꯥꯏꯕ ꯃꯥꯏ ꯌꯨꯖꯔ ꯅꯦꯝ ꯑꯁꯦ ꯌꯨꯇꯨꯕꯀꯤ ꯑꯩ ꯐꯣꯟ ꯈꯨꯄꯥꯏꯁꯦ ꯑꯝꯇ ꯁꯤ ꯈꯨꯄꯥꯏ ꯑꯩ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯂꯩꯌꯦꯁꯦ ꯀꯅꯥꯝꯇꯗ ꯑꯩꯅ ꯍꯥꯏꯗꯕꯅꯦꯕ ꯐꯦꯁꯕꯨꯛꯇ ꯑꯩꯈꯣꯏ ꯏꯀꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯐꯦꯁꯕꯨꯛꯀꯤ ꯃꯤ ꯑꯃꯗꯤ ꯌꯦꯡꯉꯤ ꯑꯗꯣ ꯑꯩ ꯅꯣꯡꯃ ꯐꯖꯅ ꯍꯥꯏꯔꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯥꯏꯁꯟꯁꯨ ꯂꯣꯏ ꯐꯪꯉꯝꯃꯕꯅꯦꯕ ꯑꯗ ꯚꯤꯗꯤꯑꯣ ꯊꯥꯒꯠ ꯊꯥꯒꯠꯄ ꯂꯦꯞꯄꯤꯗꯨꯗ ꯁꯦꯟꯅꯔꯝꯕꯅꯤ
ꯑꯗꯣ ꯃꯥꯗꯣ ꯑꯦꯛꯖꯥꯝꯒꯤ ꯍꯣꯁꯇꯦꯜꯗ ꯂꯩꯔꯤꯕꯗꯨꯗ ꯚꯤꯗꯤꯑꯣꯗꯣ ꯊꯥꯒꯠꯍꯧꯗ꯭ꯔꯕ ꯑꯗꯨꯗ ꯃꯣꯅꯤꯇꯥꯏꯖꯦꯁꯟꯗꯣ ꯐꯪꯈꯤꯗ꯭ꯔꯦ ꯑꯗꯣ ꯑꯃꯨꯛ ꯐꯪꯅꯕ ꯚꯤꯗꯤꯑꯣꯗꯣ ꯑꯃꯨꯛ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯣ ꯑꯩ ꯐꯦꯁꯕꯨꯛꯇꯁꯨ ꯑꯩ ꯍꯥꯏꯔꯒꯦ ꯃꯌꯥꯝ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯁꯞꯄꯣꯔꯠ ꯇꯧꯔꯤꯕꯁꯤꯡꯗꯣ ꯑꯗꯨꯗ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯕꯤꯅꯕ ꯑꯩ ꯃꯣꯏꯗ ꯍꯥꯏꯖꯔꯒꯦ. ꯅꯪ ꯉꯥꯡꯉꯤꯗꯨ ꯇꯥꯔꯝꯒꯗ꯭ꯔꯣ? ꯃꯃꯥꯅ ꯋꯥ ꯉꯥꯡꯕꯁꯦ ꯇꯥꯔꯒꯗꯤ ꯑꯩꯗ ꯑꯝꯇ ꯆꯦꯠꯇ ꯍꯥꯏꯕꯤꯔꯛꯑꯣ. ꯏꯁꯩꯁꯤ ꯇꯥꯔꯝꯒꯗ꯭ꯔꯁꯦ ꯃꯦꯟ ꯇꯥꯗꯦ. ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯃꯌꯥꯝ ꯑꯩꯒꯤ ꯐꯤ ꯁꯥꯕ Hey, ꯃꯌꯥꯝ ꯌꯦꯡꯕ? Japanese Chinese kaya hey. ꯀꯔꯤꯗꯅꯣ? Hindi, Japanese na Chinese lang from YouTube ta. Ma kaya haino? Translate yawde. Hi. ꯏꯁꯩ ꯂꯩꯊꯔꯤꯁꯦ. Translate yawde my Chinese kide. Translate yawde kaya haino khang yaba. How's everyone doing? There appears to be Japanese, or is it Korean? I really don't know the difference. Hello. This is Manipuri style weaving, I guess. Live stream doing it. Phone ani nang gai ne picture. ꯌꯦꯡꯁꯦ ꯇꯧꯅꯤꯗ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝꯁꯦ. ꯑꯩꯈꯣꯏꯁꯨ ꯇ꯭ꯔꯥꯏ ꯇꯧꯁꯦꯅ ꯅꯝꯐꯝꯗꯤ ꯂꯩꯇꯕꯅꯤꯅ ꯁꯨꯃꯥꯏꯅ ꯐꯤ ꯁꯥꯕꯗ ꯅꯝꯁꯦꯅ ꯇ꯭ꯔꯥꯏ ꯇꯧꯕꯅꯤꯗ. ꯅꯨꯡꯁꯤꯕꯤꯗꯅ ꯌꯦꯡꯕꯤꯔꯛꯏꯅꯤ ꯃꯌꯥꯝꯅꯁꯨ. YouTube ꯌꯥꯝ ꯐꯖꯅ ꯇꯧꯔꯤꯌꯦ. Facebook ꯅ ꯇꯤꯇꯥ ꯇꯧꯔꯤ. YouTube ꯌꯥꯝ ꯐꯖꯅ ꯇꯧꯔꯤ. ꯍꯧꯖꯤꯛ ꯃꯤ 10 ꯆꯥꯡ ꯅꯥꯏ ꯃꯦꯟꯇꯦꯟ ꯇꯧꯔꯤ. ꯇꯔꯨꯛ ꯍꯟꯊꯔꯦ. 5ꯗꯒꯤ ꯁꯨꯡꯇꯥ ꯇꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯗꯤ. ꯑꯅꯧꯕ ꯃꯤ ꯑꯃ ꯂꯥꯛꯑꯦ ꯐꯦꯁꯕꯨꯛꯇ. ꯏꯁꯩꯒꯤ ꯁꯖꯦꯁꯟ ꯂꯩꯔꯁꯨ ꯍꯥꯏꯕꯤꯔꯛꯎ. ꯀꯣꯄꯤꯔꯥꯏꯠ ꯂꯩꯇꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯗꯣ ꯊꯥꯖꯔꯛꯀꯦ. ꯖꯣꯇꯦꯟ ꯂꯥꯏꯁ꯭ꯔꯝ. ꯀꯩꯅꯣ ꯑꯩ ꯅꯦꯅꯦ ꯐꯖꯕꯤ ꯍꯣꯏꯒꯤ. ꯑꯩ ꯐꯤ ꯁꯥꯔꯤꯅꯦ. ꯖꯣꯇꯤꯟꯂ ꯐꯖꯕꯤꯔ ꯌꯦꯡꯉꯤꯗꯣ. ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯩꯅ ꯐꯤ ꯁꯥꯕꯁꯦ. ꯁꯤ ꯐꯤꯁꯦ ꯂꯣꯏꯔꯒ ꯔꯥꯅꯤ ꯐꯤ ꯑꯣꯏꯅ ꯁꯥꯔꯒꯦ ꯇꯧꯕꯅꯦ. ꯔꯥꯅꯤ ꯐꯤ ꯁꯥꯕ ꯀꯥꯟꯗꯁꯨ ꯂꯥꯏꯚ ꯊꯥꯗꯣꯏꯅꯦ. ꯑꯩꯈꯣꯏ ꯂꯥꯏꯚ ꯇꯧꯔꯤꯌꯦ. ꯂꯣꯏꯗꯣꯔꯦ. ꯂꯣꯏꯁꯜꯂꯒꯦ. ꯃꯤꯅꯤꯠ 10 ꯐꯥꯗꯦ ꯅꯪ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ. ꯅꯥꯠꯁꯤ ꯑꯝꯇꯪ ꯇꯧꯔꯒ ꯂꯣꯏꯁꯜꯂꯒꯦ. ꯃꯝꯃꯦ. ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯁꯦ. ꯅꯪꯒꯤ ꯐꯣꯟꯗ ꯌꯥꯝ ꯉꯥꯜꯂꯦ. ꯑꯩ ꯐꯣꯟꯗ ꯃꯝꯃꯦ. ꯂꯣꯏꯁꯜꯂꯁꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯂꯣꯏꯁꯜꯂꯁꯤ. ꯑꯃꯨꯛ ꯅꯣꯡꯃ ꯑꯃꯃꯨꯛ ꯊꯥꯔꯁꯤ. ꯃꯌꯥꯝ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯁꯨꯝ ꯇ꯭ꯔꯥꯏꯌꯦꯜ ꯑꯣꯏꯅ ꯇꯧꯕꯅꯤꯗ. ꯇ꯭ꯔꯥꯏꯌꯦꯜ ꯑꯣꯏꯅ ꯇꯧꯕꯅꯦ. ꯁꯨꯝ ꯃꯇꯨꯡꯁꯨ ꯐꯤ ꯃꯈꯜ ꯃꯈꯜ ꯁꯥꯕ ꯀꯥꯟꯗ ꯁꯨꯝ ꯊꯥꯒꯠꯆꯔꯛꯀꯦ. ꯑꯩꯒꯤ ꯐꯤꯁꯦ ꯐꯖꯩ ꯐꯖꯗꯦ ꯑꯝꯇꯗꯤ ꯍꯥꯏꯕꯤꯔꯝꯃꯣ. ꯀꯃꯦꯟꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯒꯦ. ꯑꯗꯨ ꯐꯖꯅ ꯎꯠꯆꯔꯛꯀꯦ. Thanks for watching to the few people who actually watched it. We'll be ending here. Thank you. Bye. ꯐꯩꯕꯥꯛ ꯃꯨꯛꯀꯥꯅꯦ. ꯃꯄꯥꯟꯁꯦ